Union Home Minister Amit Shahana preside tawduna Manipur gi security gi wafam khanabada home gi thabaksu puba state ki chief minister N Biren karigi yaudribanu haiba wafam kan ngangnarakpaga loinana tongan ba wafam sing thoglakli center na BJP gi chief minister bu thajadabani no confidence motion ni haibasu yawi state lengak busu Manipur miyam busu ikaiba pibani haibasu yawi Indian Constitution ki mayok ta laiba mifam ni haibasu yaudaba natte tawdabu Manipur gi security ki matangda Delhi da Union Home Minister na preside tawduna awang bathaki mifam pangthokre Manipur gi mahut sinduna state ki chief secretary security advisor na chingba yaurui haibasimadi chumle wafam amana June 13 phamkiba mifam aduna aroiba natte numit 15 rom leiraga makha taba mifam phamkigani haiba wafam su ngangnarakli Masida lagliba wafam di ahan bagi mifam asida Manipur gi matangda chief secretary amasung security advisor yaurga DGP na security gi briefing pikiba aduda chief minister yawba nungairo deba phibam leitaba natte haiba asini karigi nungairo doribano karigumba chief minister yaurabadi mahaki officer sing haibasi chief secretary security advisor amasung DGP na hainingba haiba ngamdaba yai haibasi chumdaba natte aduna nungairo dabani haibasi thoidokna lande Amaromda amuk Manipur muknari basi kuki amasung maitei gini haiduna maitei chief minister yahunda bani haiba wafam oirabadi khara phajaba watpa oina thokkani maramdi chief minister haibasi maitei gini haiba leite kuki gini haiba leite naga gini haiba leite chief minister di punamakini adubu Manipur da haukiba sahi lisingani kulumdoi May 3 dagi haurakiba irang asida chief minister bu maitei machani maitei gi michang changi haina kanna sandokpasu yaudaba natte mi haibasi magi mapurupu nungsiba haibasimadi masana tabani madumak oirabasu chief minister haibasidi punamakini Baram Singh asina karigumba chief minister bu maitei ni haiduna yahundabani haiba wafam leirabadi madu khara phajaba watkani Amaromda amuk haukiba chahigi May thadagi tholakkiba irang asigi matangda Union Home Minister numit nini hena Manipur da leiduna yengsillamle numit kunni hena Home Minister of State na Manipur da leiduna yengsillamle Security agency singi makok thongba singsu laktuna yengsille ngai hak leitana state da leiriba central gi khangde state gi khangde security ga mari leinaba officer singdagi Nai Delhi na paw logduna taribani khangba yaba khanglabani haujik amuk nongna khangnaba honadrabasu yarabani haiba wafam thamnarakba yauribasi hekta lali haiba yaroi yamna maruiba wafam amana Manipur tholiba irang asi chumnagi law and order gi issue ni haina logduna security force singna hena kansina thabak lokhalaga yagadra haiba wafam thoglakli June 13 ki mifam adudi security force ki thabak kangkhatnabagi wafam oina tawbuna security force na yagadra haina hangnarakpa mali security force ki harabadi state ki leijariba lising kuntra rom amadi center dagi thajilakpa lising yangkai humpu sina thabak lokholakpa matamda nahan na irang asi loisinba yare tawbudabu michang mikhai naiba forcing oina miyamna unariba asi lehendaba amadi changi security force pangthada thajillaga nampu hapu pangtawda tawrabadi matam kharagi irang loisenba ngambadi yai tungkoina chakani haibadi thajade tawbudabu security force na matam chana thabak lokhatlamnabadi oithokpa yabadu oithokhidrabani Chief Minister N Biren bu makho makut punsinmaduna tawduna Home Minister na tawba yaba thabak sing tawhande Manipur da Article 355 chanai natraga chanahande hairiba asigi matangdasu miyeng thamba tai Manipur gi maramda ningthina khangdaba mayamna Manipur gi issue loisinabani haiduna sakti piraga thabak tawhali haiduna lakliba criticism asiju kupna yengthingba changi State pu pungkan kan thoklaga center na loina tawgani haibasu chumde phajade haina lagliba wafam center na yengsinpham toi haujik amuk lagliba wafam de Manipur da thokliba irang asi haujiki oina maitei amasung kuki jo phurup singi marakta thokpa irang ni haire tawbutabu karamna irang adu haurakhi karidagi haurakhi kanagi mathakta chatharaki haibadumadi yamna kupna yengsinba tai haurakhiba irang adu lengaki mathaktani hai SD gi issue ni hai majority na minority da chatharakpa thabakni lining laisonga mari leinabani hai tawkhibani tawbudabu kana no kharana panghai da hainabaduna amani karamna haurakibano kanagi mathakta chatharakpano haibadu kupsinna yenglagadi asengba pumnamak thoglakani Santi purakpada wari sanabadi changi tawbudabu kanana lali natraga kanana chummi haibigi wayel ga loinana santi purakadabani lana thabak tawrakpasu
ꯀꯔꯤꯁꯨ ꯂꯥꯟꯖꯗꯕꯁꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯕꯗꯤ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯑꯍꯧꯕꯒꯤ ꯑꯣꯏꯅ ꯖꯨꯟ 13ꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯈꯟꯅꯔꯕꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯃꯤꯐꯝꯁꯤꯡꯗꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ, ꯀꯔꯝꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕ, ꯀꯅꯥꯅ ꯀꯅꯥꯒꯤ ꯃꯊꯛꯇ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯏꯔꯥꯡ ꯃꯥꯜꯍꯜꯂꯤꯕ ꯄꯨꯝꯅꯃꯛ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯑꯥꯁꯥ ꯇꯧꯅꯔꯤ꯫